Idu ningthogi post gi lokhocherake February 5 da Kachin state manungda Myanmar military junta ga khuthokna bada Manipur dagi KIA da Lan Pangba Chtluba KNB 28 sikre sikraba singi manungda Kangpukpi site gi nipan aduga Churchanpur dagi taraga humdo yauri KNB kedar ani di nupi thire Burma da hujik lairiba Kuki leader singi directive manung inna Manipur manung da laiba Kuki singi WhatsApp group ta Burma land da siba asok pagi pau share to hankhidre nupi angang singna taba nungai roi khanduna amadi Pau tam thoki gani wawa laurokani haiduna Kuki nupi angang sing da pau tamdre Supreme Court ta case thengna bada selgi mateng oinaba charity show pangthoklagani miyamna mateng pangbiu amju EGM Kumja 2023 gi May 3 dagi thorakiba irang sigi matangda Editors Guild of India na aranba sandoktuna Manipur gi media bu lana uhanbada natana mitei media haina phongdokhibagi amayokta amju amasung Editors Guild Manipur na Supreme Court ta case thengnanaba hotnabada selthumgi awaba mayoknare Editors Guild of India gi mayokta thengnariba case asida mateng oinaba amju amasung Editors Guild Manipur na fund drive oina film charity show pangthokadari hairiba charity show asi lagliba March Nipan da Imphal East ki konung mamangda laiba Manipur State Film Development Society gi auditorium da utkadabani so asida lamdam asigi masak naiba filmmaker Romi Maitai gi award kaya fangraba film aikhoi gi yum amasung saknariba filmmaker Pavan Kumar Hawam gi documentary film Joseph ki macha utkani masigi damak lamdam asida miyam ticket amam lawiduna amju amasung Editor Guild Manipur na Supreme Court ta thengnariba case mai pakna thengnaba ngamdaba mateng nirakli Hiramasiga mari lainana ngasi nungthil Manipur Press Club ta paumising unaba amada All Manipur Working Journalist Union amju gi President Bijoy Kakching Tabamna amju amasung Editors Guild Manipur na karigidamak film charity show tawgadaribano haibagi matangda wafam kaya thamladuna hai state asida haukiba chahi 2023 gi May 3 dagi thokliba irang asida lamdam asigi paumi singna neutral oina leiduna tangdu leitaba purangnaba miyamda achumba pau piduna lakli adubu irang asigi matangda Churchanpur amasung Kangpukpida laklamkhiba Editors Guild of India gi fact finding team amana aranba pau kaya makhoigi website yauna media da fonglakhi masigi mahoinana Manipur Press Club ta amju amasung Editors Guild Manipur ga unakhiba aduda amju amasung Editors Guild Manipur nasu pauche singda fongkiba chumba pau gi report fawba pauche sing gi kaktuna pikhi adubu Editor Guild gi kangbu aduna hankraba matung makhoi gi website amadi media da aramba wafam kaya fongdorakpani madugi mathakta Manipur media bu Maitai media haina lan sandoktuna website ta thagalakhi aramba Manipur media bu Maitai media haina lan uhanba hawai asi website ki lauthoknaba cherol fawba thaduna khangan bata tarak tabadagi mari leinaba court da amjuna criminal defamation case amasung Editors Guild Manipur na civil defamation case file tawki loina ngasi fawba wafam adu website tagi lauthokna leiri masigi matangda mari leinaba court na defamation case asigi matangda Editors Guild of India gi miyoi sing Imphal da laktuna warol pi na bakhangan bada lakpani Mahuta case asi Delhi da tawgadabani haina Editors Guild of India na Supreme Court a case tawraki amarom da Manipur laingak na lokhatpa case ki mathakta amju amasung Editors Guild Manipur na Editors Guild India gi mayokta thangali ba case su yausinduna hawjiksu Supreme Court a case thengnari case asi da amju amasung Editors Guild Manipur gi maikaida senior advocate Sapam Biswarjit na legal fee amata lawduna thengnari adubu advocate ki chathok chasin na mateng oina ba hotnabada sel yamna changba maramna media legal assistant fund kauba management committee ama semduna tangai fadana film charity show tawgadabani charity show asidagi fangba senpham na case thengnabada mateng oigadabani loinana arenba senpham na lamdam asigi paumi singna case thengnaba matamda su mateng pangani amaromda pangthokadoriba film charity asi ticket lawriba miyamgi damak bullet ani aduga iPhone 15 anigi oiba lottery prize su thamgani haina phongdokhi